ꯍꯩꯒꯗ꯭ꯔꯅ ꯃꯥꯅ ꯍꯩꯒꯗꯕꯗꯗꯤ ꯁꯣꯝꯁꯦ ꯑꯩꯅ ꯇ꯭ꯔꯤꯝ ꯇꯧꯊꯣꯛꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯖꯔ ꯂꯥꯎꯅ. Good morning guys, welcome back to my channel. Ma'am, nungaybina khalika. Hayengdagidi lockdown se almost laitrabgumni ko. Aina ngarang yemudo ayuki pung 6 na pung 5 bulan thana pung 3 ayuki pung 3 na pung 5 bu oira mali dukan hangba yadi je ko. Ma'am loinamo anambu loinamo hangba yarbugum si hangduena अकोइना लाइरिबा सिगी पेंडेमिक कोविड-19 देगी कोई फ्री ओरे हाइबदी नते को जनमो याम प्रिकॉशनरी मेजर्स ते कोई साइसाना तोजे बता दो नता के नसी दम सही मनी मंगा दि दम कोई साबोन रगो दम लाइरगदबा वायरस ने अदे की ब्लॉग से हो बकाना समटाइम्स कोई केनो दिगी होर को यावे आई का देगन तगना आदि किचन देगी नसी देगी किचन देगी होरेबा सनुपागी मा आगे मिगी बिजदम मिगी चानिंग हैबा अदु मिगी मसां क्लेम तो बिजगेना होबिरेबा सिदना यरुम थोंगने यरुम काम है चिनंगा की युजा मुरो अरे मनी गा मुरो मेनी चामुरो के दो हैबा अनि ngaraang ka akogi yuja muरो की कांगों दो yam yamidana awada gi junior ma yam di he pudi yung chak maru ko maru e ngoboni na di yam ko te ai da ma ni maru tu yam ni yam me stasma yam me kana sai no mo ju gi chara mari manga sa ne na hara bai ji ki junior cum sister man ha block yu da ne wanda personal WhatsApp to message harakta adurinda 좀 잡고 어떻게 사포 나오다가 뻥 나오나 폭하이 나오다가 말합니다. 좀 잡고 말하기 하와이 내기 그래. 무슨 이 이름 무슨 하와이네. 말하기 없다는 무슨 카이거는 세랑 받이 싸워야 돼. 내가 왜 마이롱 부자들게 को भाई मोई दी किनो ना चा हैन दमी तो आन चा बम है को लो चा नहीं ai कोई जना को am thu thu na sang na hawe ba numini ni masi ka ka numini ni humida chede ta hawle thu na shi action ba da ba thaba ma dum hoy ko je aw ji thaba chat ke na machinery साइक्सिंग लोग चाब लो रहे थवे इबानी खरा मसी पुल लगा और वो थबक याम इम्पोर्टेंट है वो थबक खरा चट कर दौड़ी है तो मैंने तरह मुझे शोरे के रीजे को और ना थबक तुम ता चलो की क्या तो देखो मुकाय रोन कहाँ उतरे हाँ मांगे लाइने तो तई तो ना कहीं तो यार ना anga ite ni ngasi na mi menu pang cinde chok cinde cinde oh haitri ni ne ha kau thui ra ba Brazil cái này ngang chạm thổ kem này được samji ju sangya do ra ba samji ju sangya sa ji nang ka ko he ga tra ba so ha trim to ba ji je tamalu ra cái này nó ngon ha ai samje tiena ka khadi dum tui tuina as haktam lega tu dum tui tuina dum ka eba tiena sanga dum thamni magi por dum lei bai tare ado jene ha dum mo haigedra na mana haigede bata di somje ana trim to tuni bai tare je long yam pa na ko ka je ba haine ba as ini mu ai kuma da yake nan kare upai leki be चप्पल देखिए क्यों ये बात फटे बता हो रहा बजी था
ꯂꯥꯛꯑꯣ ꯆꯠꯂꯁꯦ ꯉꯁꯤꯒꯤ ꯋꯦꯗꯔꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯝꯊꯥ ꯈꯔ ꯆꯪꯉꯛꯄꯒꯤ ꯋꯦꯗꯔ ꯃꯥꯟꯕꯩ ꯋꯥꯅꯤ ꯑꯗꯨ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯣꯡ ꯈꯁꯥꯛ ꯈꯣꯡꯉ ꯆꯨꯔꯛꯄ꯭ꯔꯁꯨ ꯈꯪꯄꯣꯠꯇꯦ ꯆꯨꯒꯗꯕꯗꯤ ꯃꯥꯟꯗ꯭ꯔꯦ ꯇꯧꯁꯤꯟꯅꯔꯒ ꯑꯗꯨꯝ ꯇꯣꯛꯈꯤꯗ꯭ꯔꯣꯕꯅꯤ ꯅꯠꯇ꯭ꯔꯥ ꯆꯠꯁꯦ ꯐ꯭ꯂꯥꯏ ꯑꯣꯚꯔꯗ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯑꯣꯏꯔꯦꯅꯦ ꯁꯤꯗꯤ ꯀꯟꯅ ꯊꯧ ꯌꯥꯗ꯭ꯔꯦꯕ ꯃꯇꯣꯟ ꯌꯧꯗ꯭ꯔꯤꯕꯅꯤ ꯃꯁꯤ ꯀꯌꯥꯝ ꯆꯤꯜꯂꯝꯃꯅꯤ ꯐ꯭ꯂꯥꯏ ꯑꯣꯚꯔꯕꯨꯛꯇ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯑꯣꯏꯈꯠꯂꯛꯑꯕꯅꯦ ꯄꯣꯅꯤꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯆꯠꯂꯨꯔꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯑꯦ ꯇꯤ ꯑꯦꯝꯗꯒꯤ ꯄꯩꯁꯥ ꯂꯧꯊꯣꯔꯛꯑꯦ ꯑꯁꯤꯗ ꯄꯩꯁꯥ ꯂꯩꯔꯤꯁꯦ ꯑꯩꯅ ꯃꯅꯤꯡꯗ ꯁꯦꯅꯤꯇꯥꯏꯁ ꯇꯧꯊꯣꯛꯑꯒ ꯊꯝꯃꯤꯅꯤꯀꯣ ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯔꯒ ꯑꯃꯨꯛ ꯏꯁꯇꯤꯃꯨꯛ ꯇꯧꯈꯤꯗꯣꯏꯅꯤ ꯑꯗꯣ ꯀ꯭ꯋꯥꯀꯩꯊꯦꯜꯗ ꯆꯪꯉꯤ ꯑꯃꯨꯛ ꯀꯩꯅꯣ ꯃꯣꯁꯥꯔꯣ ꯑꯗꯨꯅꯤ ꯃꯥꯏ ꯒꯥꯔꯤ ꯂꯩꯔꯝꯗꯦ ꯑꯗꯨꯅꯤꯅꯦ ꯊꯕꯛ ꯆꯠꯂꯝꯁꯨ ꯃꯥꯜꯂꯕ ꯊꯕꯛ ꯆꯠꯈꯤꯔꯣ ꯑꯣꯐꯤꯁ ꯆꯠꯈꯤꯔꯣ ꯀꯩꯗꯧꯅꯣ ꯑꯩ ꯇꯨꯝꯃꯨꯔꯦꯅꯦ ꯆꯥꯛ ꯑꯩꯅ ꯇꯨꯝꯃꯝꯗꯥꯏꯐꯥꯎ ꯆꯥꯛ ꯆꯥꯍꯧꯗꯕꯅꯤꯅ ꯀꯃꯥꯏꯅ ꯇꯧꯅꯤ ꯆꯥꯛ ꯂꯤꯝꯁꯤ ꯑꯣꯏꯔ ꯃꯥꯜꯂꯤꯗ ꯏꯅꯦꯅ ꯂꯤꯝꯁꯤ ꯍꯥꯏꯕ꯭ꯔꯣ ꯔꯦꯟꯆꯨ ꯍꯥꯏꯕ꯭ꯔꯣ ꯁꯤꯅꯤꯗ ꯀꯗꯥꯏꯗꯒꯤꯅꯣ ꯂꯥꯞꯄꯒꯤ ꯀꯗꯥꯏꯅꯣ ꯆꯝꯄ꯭ꯔꯥꯁꯤꯅ ꯑꯣ ꯁꯤ ꯄꯥꯜꯂꯦꯅꯦ ꯁꯤ ꯄꯥꯜꯂꯤꯖꯨꯔꯕ ꯆꯝꯄ꯭ꯔꯥ ꯁꯤ ꯍꯦꯛꯀꯤ ꯆꯪꯉꯤꯅꯤ ꯅꯍꯥꯟꯒꯤ ꯄꯨꯔꯛꯄꯗꯨꯁꯨ ꯈꯔꯗꯤ ꯂꯩꯔꯤꯕꯀꯣ ꯁꯤꯅ ꯀꯥꯏ ꯊꯝꯃꯝꯗꯨꯕ ꯆꯝꯄ꯭ꯔꯥꯁꯨ ꯈꯔ ꯍꯦꯛꯄ ꯌꯥꯕ ꯍꯦꯛꯂꯦ ꯉꯁꯥꯏꯗꯨꯗꯤ ꯏꯅꯦꯅ ꯂꯤꯝꯁꯤ ꯑꯣꯏ ꯑꯩꯈꯣꯏꯅ ꯇꯥꯕꯗ ꯁꯣꯏꯕ ꯑꯣꯏ ꯂꯩꯔꯝꯃꯤ ꯂꯤꯝꯁꯤ ꯇꯦꯕ꯭ꯂꯦꯠꯇꯣ ꯃꯣꯏ ꯕꯣꯛꯁ ꯑꯃ ꯂꯧꯋꯦꯅ ꯍꯧꯖꯤꯛꯇꯤ ꯐꯥꯔꯃꯥꯁꯤꯗꯁꯨ ꯀꯌꯥ ꯄꯤꯗꯦꯅ ꯕꯕꯥꯅ ꯌꯣꯛꯁꯟ ꯕꯖꯥꯔꯅꯤ ꯁ꯭ꯇ꯭ꯔꯤꯞ 3ꯂ ꯀꯩꯅꯣ ꯄꯤꯔꯛꯑꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯌꯨꯝꯂꯣꯝꯗ ꯍꯜꯂꯤ ꯑꯩꯈꯣꯏ ꯇꯦꯔꯥ ꯇꯦꯔꯥꯗ ꯍꯥꯟꯅ ꯃꯅꯥꯎꯄꯤꯒꯤꯗ ꯁ꯭ꯇ꯭ꯔꯤꯞ 2 ꯄꯤꯕꯤꯔꯝꯃꯣ ꯃꯥ ꯑꯃꯨꯛ ꯆꯠꯄ ꯐꯔꯛ ꯇꯥꯅꯤ ꯍꯥꯏꯕ ꯕꯕꯥ ꯀꯣ ꯑꯗꯨꯒꯤꯅꯤ ꯑꯗꯨꯅ ꯃꯣꯏꯒꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯕ ꯇ꯭ꯔꯣꯄꯤꯀꯦꯜ ꯔꯦꯟ ꯐꯣꯔꯦꯁꯀꯤ ꯂꯝꯕꯤꯗꯨꯗꯒꯤ ꯊꯧꯗꯣꯔꯛꯏꯅꯤꯁꯦ ꯅꯠꯇ꯭ꯔꯥ ꯁꯨꯃꯥꯏꯅ ꯊꯝꯃꯒ ꯀꯥꯕꯁꯤꯅ ꯐꯔꯦ ꯃꯅꯥꯎꯄꯤꯍꯣꯏꯗ ꯆꯪꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯂꯩꯔꯤꯅꯤ ꯃꯄꯥꯟꯗ ꯃꯥꯒꯤꯁꯦ ꯃꯥꯛꯁ ꯎꯞꯄꯒ ꯂꯩꯕꯅ ꯐꯅꯤ ꯃꯁꯦ ꯃꯥꯛꯁ ꯑꯝꯇ ꯎꯞꯍꯟꯒꯦ ꯆꯠꯁꯦ ꯅꯪ ꯃꯥꯛꯁ ꯎꯞꯁꯜꯂꯨꯕ꯭ꯔꯥ ꯍꯥꯏ ꯃꯤꯟꯁ ꯅꯉꯣꯟꯗꯒꯤ ꯆꯣꯡꯊꯣꯛꯗꯅꯕꯅꯤ ꯑꯩ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯩꯗꯣꯏꯅꯤ ꯍꯥ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯩꯗꯣꯏꯅꯤ ꯆꯠꯂ ꯆꯪꯉꯨꯔꯁꯤꯔꯥ ꯆꯪꯉꯨꯔꯣ ꯍꯥ ꯏꯕꯥꯏꯅꯤꯁꯦ ꯆꯪꯕ ꯅꯨꯡꯉꯥꯏꯇꯦꯅ ꯆꯪꯗ꯭ꯔꯤꯅꯦꯀꯣ ꯑꯗꯨꯒ ꯆꯠꯄꯗꯤ ꯑꯩꯈꯣꯏꯅ ꯆꯪꯉꯤꯕ ꯃꯤ ꯃꯌꯥꯝꯁꯤꯗꯤꯕ ꯍꯥ ꯁꯤ ꯇꯥꯏꯖ ꯄꯣꯔꯛꯄ꯭ꯔꯣ ꯇꯨꯝꯃꯤꯌꯦ ꯀꯟꯅ ꯊꯥꯡꯒꯠꯂꯣ ꯑꯝꯇ ꯌꯦꯡꯒꯦ ꯅꯪꯅ ꯂꯩꯕ ꯐꯨꯔꯤꯠꯀꯗꯣ ꯈꯣꯏꯇꯧ ꯃꯊꯛꯇ ꯂꯩꯔꯤ ꯆꯥꯗ꯭ꯔꯦ ꯁꯤꯗꯩꯁꯪꯉꯣ ꯑꯦ ꯌꯥꯝꯅ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯌꯥꯝꯅ ꯇꯧꯕꯒꯤ ꯃꯑꯣꯡꯅꯦ ꯌꯦꯡꯅꯤꯡꯉꯛꯇ꯭ꯔꯦꯗ ꯅꯣꯏꯅ ꯂꯥꯞꯅ ꯌꯦꯡꯒꯦ ꯅꯨꯡꯉꯥꯏꯇꯦ ꯅꯣꯏꯅ ꯆꯦꯅꯤꯗ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯒ ꯁꯪꯁꯥꯔꯒꯩ ꯆꯠꯂꯨꯔꯒ ꯀꯤꯗꯅ ꯑꯗꯨꯒꯤ ꯑꯩ ꯁꯤ ꯄꯥꯏꯔꯅꯤ ꯑꯁ ꯍꯣꯏ ꯆꯤꯆꯤ ꯂꯥꯛꯑꯕꯣ ꯂꯥꯞꯅ ꯌꯦꯡꯅꯩꯅꯤꯀꯣ ꯅꯨꯡꯇꯤꯒꯤꯁꯨ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯅꯩꯅꯤ ꯅꯨꯡꯇꯤꯒꯤꯀꯣ ꯋꯥꯆꯦꯞꯁꯤꯗ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯅꯔꯒ
ꯁꯟꯒ꯭ꯂꯥꯁ ꯎꯞꯍꯟꯒꯦ ꯍꯥꯏꯕ꯭ꯔꯣ ꯃꯤꯠ ꯊꯛꯑꯝꯒꯅꯤ ꯃꯥꯏꯁꯨ ꯃꯉꯥꯟꯗ ꯊꯣꯛꯂꯛꯄꯒꯤ ꯀꯩꯅꯣꯗꯣ ꯈꯨꯗꯥ ꯑꯁꯥꯡꯕꯤꯗꯣ ꯆꯦꯟꯕꯨ ꯆꯦꯜꯂꯕꯣ ꯅꯪꯅ ꯐꯨꯔꯤꯠ ꯆꯦꯟꯅ ꯇꯧꯕꯗꯣ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯕꯨꯗꯤ ꯑꯁ ꯃꯥ ꯄꯣꯛꯄ ꯀꯥꯟꯗꯣ ꯈꯨꯗꯥꯡꯗꯣ ꯁ꯭ꯋꯥꯏ ꯂꯩꯔꯦ ꯑꯠꯇ ꯂꯦꯡꯀꯗꯨꯅ ꯆꯥꯗ꯭ꯔꯦ. ꯈꯣꯏꯗꯧ ꯃꯊꯛꯇ ꯂꯩꯔꯦ ꯊꯥ ꯈꯪꯕ꯭ꯔꯥ ꯐꯥꯕꯗ ꯈꯣꯡꯗꯣꯟ ꯌꯧꯕ ꯈꯣꯡꯒ꯭ꯔꯥꯎꯗꯣ ꯉꯁꯤ ꯊꯤꯡꯖꯤꯜꯂꯨꯕꯗ ꯁꯥꯏꯂꯦ 시대가 시대 ngам포te 시 ꯃꯩꯁꯥꯁꯤꯗꯕ 미부도 뽑던 시를 간다고 saya halakkan ta kailangan sti tak peda na degi pasado aduh mamon na tunin na tumpe kasi kung bari may trang among salaman har sak laman sak lele me saya kung bari dum dum 그걸 못 잘하고 우리 지가 우리 샷바가 이렇게 아싸싸싸 대지오네 무엇을 로에니 하는 거 에 저라고 하래더나 아들이 뭐 에너지지 그래 하이디 기타 하이 tum들로 보가 기타 무서 보이다 바이타네 아동 장강 타게나 장강 뭐 타이 또 세기 숨치체 거기 이싱 water bottle 1 liter 기나 사이 하고도 뭐기 숨치더니 거시 마기 저가도 이거 킥만 해. 찡쿠 또 찡쿠 Usam Bihari and my park plastic recycle industry Chinku awang lekai chije pabung do na ngon da pipi ra kibne ba na haidi thaina means ai gi ma khangmina si na tawba video khar le bido haidi film actress khara unera ga tawbudo moda ima sum chije na interview lo buta chalu bane magi ma taw bane ba da yam phajana ju warm welcome to re ad man e bungo nang chi ji madi nang nang chi jin no ro mane ngonda gift oina to ro kimni ko ado oju bu kya thoine di season na dre di sipam jaga je leite mina swai mathak ma ya da khara sipran tan toine di season na dre ji ado yam na di kan di kana bazan adi phai ya ta nam pire ki do khomra 그냥 시즌나데나 할게 나나 셋나 아이나. 이마다 간티에 바바 유티 실리 실내봐 아이나 우더보 오랜만이고 그냥 통하는 거야 하지는 게 넣더라 페스티사이드라 건디가 그 머리는 녹두라네 하 nang handia hojigi mahi to kari mahi no 저는 마틴 거 마히니 okay manam nam me dune but the loss of smell to the yes hojigi hari do oksa maril ne ba mogi koigi intestine da moi do sasia manung sa jun tor moina happy to ma se keke ginger gum happy dena mogi feelings to blood na dubo khang jobio amu gere modan toraga leibudun ai same potu neba hojiki hainai do oksagi intestine da modu ngogjira ngogumjira hainari bako
그대는 너희는 거리 뒤는 농사 잘래 미지나 거기서 파면 꼭 걸어가니 너는 그는 뒤도 온다 셀레버스 좀 되기 기도 셀레버스 메인스키로 ꯍꯣꯏ ꯃꯦꯟꯁꯀꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯊꯥꯗꯣꯏꯁꯦ ꯄ꯭ꯔꯤꯂꯤꯝ ꯊꯥꯔꯣꯏꯗꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯗ 많이 ꯁꯤꯡꯉꯣ ꯁꯤꯒꯁꯦ ꯑꯩꯅ ꯏꯔꯝꯃꯤ ꯃꯌꯥꯝꯁꯦ ꯑꯩꯁꯦ ꯀꯔꯤ ꯀꯣꯛꯇꯒꯤ ꯊꯣꯛꯂꯒ ꯏꯔꯝꯃꯤꯅꯣ ꯑꯝꯇ ꯈꯪꯗ꯭ꯔꯦꯕ ꯄꯥꯕꯗ ꯃꯗꯨ- ꯑꯝꯇ ꯈꯪꯗ꯭ꯔꯦꯕ 마이시다 파마가 그래고 라우라우리 보이는 som다 ngata 와이네 포타루바 아그 톨레인도 실력 떠올래네 오카라가 ꯑꯩꯒꯤ ꯍꯥꯏꯖꯔꯗꯤ ꯇꯥꯔꯤꯛ 19ꯅꯤꯀꯣ ꯂꯥꯁ ꯗꯦꯠ ꯁꯦꯞꯇꯦꯝꯕꯔꯒꯤ ꯍꯦꯟꯗꯣꯛꯇꯅ ꯂꯩꯔꯝꯖꯅꯤ ꯈꯒ ꯅꯤꯡꯁꯤꯡꯖꯔꯣ ꯈꯪꯉꯕ ꯂꯥꯁ ꯗꯦꯠ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯀꯔꯤꯅꯣ ꯉꯁꯤ ꯅꯠꯇ꯭ꯔ ꯉꯁꯤ ꯊꯥꯒꯠꯄ ꯌꯥꯗꯕ꯭ꯔꯣ ꯅꯪ ꯀꯩꯅꯣ ꯁꯤꯅ? ꯐꯣꯇꯣꯁꯨ ꯀꯥꯞꯄꯒ ꯁꯦꯝꯗ꯭ꯔꯤ ꯍꯌꯦꯡ ꯀꯥꯞꯄꯒ ꯁꯦꯝꯃꯁꯦ ꯐꯣꯇꯣꯗꯣ ꯃꯣꯏꯅ ꯍꯥꯟꯅ ꯐꯣꯇꯣ ꯍꯥꯟꯅ ꯁꯦꯝꯃꯣꯅ ꯍꯥꯏꯗꯨꯗꯤ ꯃꯣꯏꯒꯤ APCꯒꯤ ꯃꯦꯟꯁꯀꯤ ꯑꯦꯛꯖꯥꯝꯒꯤ ꯂꯥꯁ ꯗꯦꯠꯇꯣ ꯇꯥꯔꯤꯛ 19 ꯑꯣꯏꯕꯀꯣ ꯁꯣ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯐꯔꯦ ꯃꯩꯁꯦ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯑꯣ ꯉꯁꯥꯏꯒꯤ ꯂꯤꯔꯕꯅꯤꯅ 2016ꯒꯤꯅꯤꯅ ꯍꯧꯖꯤꯛ 2020ꯅꯤꯅ ꯆꯍꯤ 4 ꯒꯦꯞ ꯂꯩꯔꯕꯅꯤꯅ ꯃꯣꯏꯒꯤ ꯑꯣꯟꯂꯥꯏꯟꯗ ꯍꯥꯞꯈꯤꯕ ꯑꯞꯂꯣꯗ ꯇꯧꯈꯤꯕ ꯐꯣꯇꯣꯗꯣ ꯑꯗꯨ ꯍꯥꯟꯅ ꯆꯦꯟꯖ ꯇꯧꯁꯤꯅꯤ ꯀꯩꯅꯣ ꯁꯛꯇꯣ ꯆꯦꯟꯖ ꯇꯧꯔꯝꯃꯅꯤꯅ ꯆꯍꯤ 4ꯒꯤ ꯒꯦꯞꯇꯣ ꯂꯩꯔꯕꯅꯤ나 ꯑꯗꯨꯒꯤꯅꯤ ꯍꯥꯏꯅꯩꯁꯦ 시즌이가 또 시즌 그냥 동네 시즌 맞지 시즌에 보기 전에 딜로트는 아빠가 ngồi 좀 하고요 어거이나 뭐 이렇게다가 방이나 시 플럽플럽 따라고 있나 방문이나 우리 밑 연구 두칸들이 시 마테마틱 따라가 루파 10니 근데 9니 근데 피드나 아주 수많이 뭐 믹스업 따라가 ngồi 담아 아무 하고 Maling ngudo sidil leire ko tu lori tu situ. तो रेवन्यू को जो सक्सेस आना बताओ ने बा अदो न मसी की ब्लॉग्स दे मता इंस्टॉलेशन जरा के ये ब्लॉग जो पाई तो लगी लाइक तो बिरो मो शेयर तो बियो अनो रिव्यू से बिरो सब्सक्राइब तो बिरो को मुई साना फल से ले बियो है कि ब्लॉग तो मुते नसी so please be safe and be healthy bye bye good night bye bye